Nangna Ishwarda mahakpu tabak tawhallabadi nangi haukraba punsida kari tawkrabage haiba mathau tade. Aikhoigi punsida achauba asoiba pumchai saiba matamda Ishwarna marakta thabak tawbirakpada kari tawi madugi wakhal adu ai pamjai. Bible na hai huranba aduna hatnanaba hunanaba amasung manghan takhannanaba natana lakte adubu Jisuna hai aina lakpadi masida asengba marak thatpa ama leire lai fattabana mahak ki ngamjaba puthoktuna manghannanaba hotnagani adubu Jisuna lakpadadi khudingmak adubu marak thatli mahakna hai adubu aina lakpadi nakhoida nungaiba punsi adu marang kaina piba lakpani aduga aina nangonda hainingi Haujikmak nahakki punsida nahakna leiriba asi mang takpa awaba pakhatpa langtaknaba leinaba marida samasya amasung thamoi kaiba ngaktani haina faurabadi nahakna nahakki punsi adu nungainabagidamak Jisuna lakhibani nangi punsi nungainabagidamak samasya khudingmaktagi nanthokpagisu mathau tade Ishwardi taisannabibagi Ishwarni Thagat isai kulhumdoida Ishwarna aikhoigi thawai taisinnabi haibadu aikhoina ure aigi ipana aibu abuse tawbiki imana aibu yengsinbirakhide aina luhongkiba ahanba nupa adu atopa nupiga senki aduga jailda leiki aina chahi kulhumdoi surakpada aigi thamoi kaikhi karamna chumna khangadabano ai khangkhide khudingmakta ai lanna phauki karamna makha pongadabano ai khangkhide ai hakki apamba adu phangnaba aina angamba mawongda hotnaba adu khaktang khangki adumna hingba adu awabagi hingni adubu Ishwarna aigi thawai taisinabiki haiba asi ai haiba ngami Ishwarna aigi punsida tawbikibasing adugi harauba adu ai nakhoida karamna haigadabano haiba phawba ai khangde aduga Ishwarna mi amada tawbikiba adu atopa amada hektadasu tawgani Ishwarna taisinnabiba ngamdaba aruba samasya amatta leite haiba asi nahak thajagadabani paisingadabani ahanba Johan marigi mari aikhoina lai phattabagi oiba thabak thoram khudingmak hanana ngamkhre lai fattaba adu hanana maithiba pikre maithiba pinaba hotnagadaba nate aikhoina lai fattaba adu hanana maithiba pikhrabani maramdi aikhoigi nungda leiriba asina mapanda leiriba adudagi hena chawi Bible na hai aikhoibu nungsibiba ibungo mahakki mapandagi aikoi asi langamba singi maraktagi langambani Ishwarna aiga loinarabadi kanana aigi mayokta leiba ngamgani taibang panda thengnariba sing asidagi Ishwargi tongan batangkak leijai taibang pandadi nahakki samasya mang takpa mayam leiba yai sokthaba waba khangba ngamdaba leiba yai adubu Ishwarnadi ngakpiba Thaujal minungshi asa thajaba nungsiba ingthaba hairibasing asi pibi pothaba taisinbiba ningtamba punsi nungsangba pibi Amen. Asigumba ahongba asi aikhoina Ishwarda leiba matamda oi Bible na hairi adubu Ishwarna haiba wahai asi ai pamjai maramdi aina masi mayamda khanghaningi madudi nahakki punsida oiningba oijasanu Ishwarna thabak tawbirabadi aduga nahakna Ishwarda sinnazarabadi khudingmak hongi pakhon chatpasingi thabak 8 aduga ipa ipusing aduna Moses pu kalakpadagi Egypta yonthoki adubu Ishwarna mayam adubu Ishwarna haibinasi imungdugi khwaidagi iton tonba masanupadu mayam sing aduna kalaklami maramdi mapana mahakpu luna tawiki adubu masi haiduna
ꯑꯉꯥꯡ ꯑꯇꯩꯗ ꯅꯨꯡꯁꯤꯕ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯍꯦꯟꯅ ꯅꯨꯡꯁꯤ ꯍꯥꯏꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯣꯏꯕ ꯃꯔꯝꯅ ꯑꯇꯩꯅ ꯐꯪꯅꯗꯕ ꯈꯔ ꯃꯍꯥꯛꯅ ꯐꯪꯂꯝꯕꯁꯨ ꯌꯥꯏ, ꯑꯗꯨꯒ ꯅꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯇꯣꯟꯕ ꯑꯣꯏꯔꯒꯗꯤ ꯅꯆꯤꯟ ꯅꯅꯥꯎ ꯑꯇꯩꯅ ꯑꯩꯈꯣꯏꯅ ꯊꯕꯛ ꯂꯣꯏꯅ ꯁꯨꯕ ꯑꯗꯨꯒ ꯅꯪꯅ ꯅꯨꯡꯉꯥꯏꯅ ꯐꯪꯕ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯑꯁꯤ ꯈꯔ ꯇꯥꯔꯝꯒꯅꯤ꯫ ꯑꯃꯦꯟ꯫ ꯃꯣꯖꯦꯁꯁꯨ ꯏꯇꯣꯟ ꯇꯣꯟꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯃꯉꯣꯟꯗ ꯐꯖꯕ ꯐꯨꯔꯤꯠ ꯑꯃ ꯄꯤꯈꯤ, ꯃꯍꯥꯛꯅ ꯃꯗꯨ ꯂꯤꯠꯂꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯕꯨ ꯁꯥꯎꯍꯟꯈꯤ꯫ ꯃꯈꯣꯏ ꯌꯥꯝꯅ ꯁꯥꯎꯈꯤ, ꯌꯥꯝꯅ ꯅꯨꯡꯁꯤꯈꯤꯗꯦ꯫ ꯃꯈꯣꯏꯅ ꯃꯍꯥꯛꯄꯨ ꯃꯤꯅꯥꯏ ꯑꯣꯏꯅꯕ ꯂꯂꯣꯟꯕꯁꯤꯡꯗ ꯌꯣꯟꯊꯣꯛꯈꯤ ꯑꯗꯨꯒ ꯃꯄꯥꯗ ꯂꯝꯂꯛꯀꯤ ꯁꯥꯅ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯖꯤꯟꯈꯤ꯫ ꯐꯨꯔꯤꯠꯇ ꯏ ꯇꯩꯁꯤꯟꯗꯨꯅ ꯌꯦꯡꯍꯟꯈꯤ, ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯅꯗꯤ ꯃꯣꯖꯦꯁꯇ ꯃꯤꯠꯌꯦꯡ ꯊꯝꯈꯤ ꯑꯗꯨꯒ ꯃꯉꯣꯟꯗ ꯊꯧꯖꯥꯜ ꯄꯤꯕꯤꯈꯤ꯫ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯗ ꯊꯧꯖꯥꯟꯕꯤꯕ ꯃꯇꯝꯗ ꯑꯣꯏꯔꯤꯕ ꯑꯁꯤꯗꯤ ꯑꯉꯛꯄꯅꯤ, ꯑꯗꯨꯒ ꯃꯁꯤꯕꯨ ꯊꯥꯖꯕ ꯈꯨꯗꯤꯡꯃꯛꯇ ꯃꯍꯥꯛꯅ ꯄꯤꯕꯤꯒꯅꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯅ ꯆꯠꯂꯨꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯏꯁ꯭ꯋꯔꯒꯤ ꯊꯧꯖꯥꯜ ꯐꯪꯂꯦ ꯍꯥꯏꯕ ꯑꯁꯤ ꯍꯥꯏꯗꯣꯛꯀꯗꯕꯅꯤ꯫ ꯅꯪꯅ ꯌꯥ ꯀꯥꯊꯣꯛꯇꯨꯅ ꯌꯦꯡꯒꯗꯕ ꯑꯉꯛꯄ ꯂꯝꯕꯤꯁꯤꯡ ꯏꯁ꯭ꯋꯔꯅ ꯍꯥꯡꯗꯣꯛꯄꯤꯒꯅꯤ, ꯇꯁꯦꯡꯅ ꯑꯉꯛꯄ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅ ꯃꯃꯥꯡ ꯍꯞꯇꯥꯗ ꯑꯩꯈꯣꯏꯁꯦ ꯊꯧꯖꯥꯜ ꯐꯪꯂꯦ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯍꯥꯏ꯫ ꯏꯟꯗꯤꯌꯥꯗ ꯅꯨꯄꯤ ꯑꯃꯈꯛ ꯑꯋꯥꯡꯕ ꯊꯥꯛꯇ ꯑꯉꯝ ꯑꯊꯧꯒꯤ ꯊꯥꯛꯇ ꯂꯩꯕ ꯅꯨꯄꯤ ꯑꯃꯈꯛꯅ ꯑꯩꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤ, ꯑꯗꯨꯒ ꯁꯔꯀꯥꯔꯅ ꯆꯂꯥꯏꯕ ꯏꯟꯗꯤꯌꯥꯒꯤ ꯅꯝꯕꯔ 1 ꯇꯦꯂꯤꯚꯤꯖꯟ ꯁ꯭ꯇꯦꯁꯟ ꯑꯃ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯊꯣꯡ ꯍꯥꯡꯗꯣꯛꯄꯤ꯫ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯗ ꯍꯥꯟꯅ ꯌꯥꯝꯅ ꯂꯩꯈ꯭ꯔꯦ, ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯁ꯭ꯇꯦꯁꯟ ꯑꯁꯤꯒꯤ ꯃꯄꯥꯟꯗꯒꯤ ꯍꯥꯟꯅꯗꯒꯤ ꯁꯔꯨꯛ ꯑꯅꯤ ꯑꯩꯈꯣꯏꯅ ꯌꯧꯁꯤꯟꯕ ꯉꯝꯂꯒꯅꯤ꯫ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯒꯤ ꯃꯤꯁꯤꯡ ꯕꯤꯂꯤꯌꯟ 1.2ꯒꯤ ꯃꯅꯨꯡꯗ ꯃꯤꯂꯤꯌꯟ 850ꯗꯤ ꯌꯧꯔꯒꯅꯤ, ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯣꯟ 13ꯇ ꯁꯟꯗꯣꯛꯆꯒꯅꯤ꯫ ꯃꯁꯤ ꯊꯧꯖꯥꯜꯅꯤ꯫ ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯥꯏꯖꯒꯦ꯫ ꯑꯐꯕ ꯋꯥꯈꯜ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯆꯍꯤ 30ꯒꯤ ꯃꯃꯥꯡꯗ ꯈꯪꯂꯝꯗꯕ ꯃꯤꯁꯨꯔꯤꯒꯤ ꯐꯦꯟꯇꯣꯟꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯏꯟꯗꯤꯌꯥꯗ ꯏꯁ꯭ꯋꯔꯒꯤ ꯑꯐꯕ ꯋꯥꯄꯥꯎ ꯉꯥꯡꯕ ꯑꯁꯤ ꯏꯁ꯭ꯋꯔ ꯌꯥꯎꯗꯅꯗꯤ ꯁꯨꯛꯉꯝ ꯉꯝꯂꯣꯏ꯫ ꯏꯁ꯭ꯋꯔꯅ ꯊꯧꯖꯥꯜ ꯄꯤꯕꯤꯕ ꯃꯇꯝꯗ ꯂꯥꯏ ꯐꯠꯇꯕꯗꯤ ꯂꯝꯕꯤꯗꯒꯤ ꯍꯟꯗꯣꯛꯈꯤꯕ ꯇꯥꯏ꯫ ꯑꯦꯃꯦꯟ꯫ ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯅ ꯖꯣꯁꯦꯐꯅ ꯀꯣꯝ ꯑꯃꯗꯒꯤ ꯍꯧꯔꯛꯂꯒ ꯀꯣꯅꯨꯡꯗ ꯂꯣꯏꯁꯤꯟꯈꯤ꯫ ꯐꯔꯥꯎ ꯈꯛ ꯅꯠꯇꯅ ꯏꯖꯤꯞꯇ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯃꯇꯤꯛ ꯂꯩꯕ ꯃꯤ ꯂꯩꯔꯝꯗꯦ, ꯑꯗꯨꯒ ꯖꯣꯁꯦꯐꯅ ꯇꯧꯈꯤꯕ ꯑꯃꯈꯛꯇꯤ ꯃꯁꯤ ꯂꯣꯏꯅ ꯈꯪꯍꯟꯅꯤꯡꯉꯤ, ꯃꯔꯝꯗꯤ ꯃꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏ꯫ ꯖꯣꯁꯦꯐꯅ ꯇꯧꯈꯤꯕ ꯑꯃꯈꯛꯇꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯀꯔꯤ ꯀꯔꯤ ꯐꯅ ꯊꯦꯡꯅꯗꯨꯅꯁꯨ ꯃꯍꯥꯛꯀꯤ ꯋꯥꯈꯜꯂꯣꯟ ꯆꯨꯝꯅ ꯊꯝꯈꯤ꯫ ꯃꯌꯥꯝ ꯇꯥꯕꯤꯍꯧꯕ꯭ꯔꯥ? ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯑꯃꯈꯛꯇꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯐꯅ ꯊꯦꯡꯅꯗꯨꯅꯁꯨ ꯃꯍꯥꯛꯀꯤ ꯑꯐꯕ ꯋꯥꯈꯜꯂꯣꯟ ꯑꯃ ꯊꯝꯈꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯇꯩ ꯀꯔꯤ ꯇꯧꯈꯤ ꯈꯪꯕꯤꯕ꯭ꯔꯥ? ꯃꯍꯥꯛꯅ ꯆꯠꯂꯨꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯃꯤꯉꯣꯟꯗ ꯃꯍꯥꯛꯅ ꯐꯅ ꯇꯧꯈꯤ꯫ ꯃꯍꯥꯛꯅ ꯀꯔꯤ ꯑꯃꯠꯇꯁꯨ ꯇꯧꯗꯅ ꯆꯍꯤ 18 ꯖꯦꯜꯗ ꯂꯩꯈꯤꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯇꯟ ꯁꯥꯕ ꯅꯨꯄꯥ ꯑꯃꯒ ꯄꯣꯠ ꯁꯦꯟꯅꯕ ꯅꯨꯄꯥ ꯑꯃꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯅꯕ ꯃꯇꯦꯡ ꯄꯥꯡꯈꯤ, ꯑꯗꯨꯒ ꯃꯈꯣꯏꯅ ꯃꯍꯥꯛꯀꯤ ꯃꯇꯥꯡꯗ ꯄꯨꯔꯥ ꯀꯥꯎꯊꯣꯛꯈꯤ꯫ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯑꯋꯥꯕ ꯇꯥꯡꯀꯛ ꯂꯩꯕ ꯑꯣꯏꯔꯒꯗꯤ ꯅꯍꯥꯛꯅ ꯇꯧꯒꯗꯕ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯑꯗꯨꯗꯤ ꯋꯥꯈꯜꯂꯣꯟ ꯆꯨꯝꯅ ꯂꯩꯕ ꯑꯗꯨꯒ ꯃꯤꯉꯣꯟꯗ ꯐꯅ ꯇꯧꯕ ꯑꯁꯤꯅꯤ꯫ ꯑꯅꯤꯁꯤꯕꯨ ꯅꯍꯥꯛꯅ ꯆꯨꯝꯅ ꯇꯧꯔꯕꯗꯤ ꯂꯥꯏ ꯐꯠꯇꯕꯅ ꯅꯪꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯅꯕꯒꯤ ꯎꯄꯥꯏ ꯁꯨꯛꯂꯩ ꯂꯩꯇꯦ꯫ ꯃꯍꯥꯛꯅ ꯃꯗꯨ ꯇꯧꯕ ꯉꯝꯂꯣꯏ, ꯑꯗꯨꯒ ꯗꯥꯅꯤꯌꯦꯜꯒꯤ ꯃꯃꯥꯟꯅꯕ ꯁꯗ꯭ꯔꯥꯛ, ꯃꯦꯁꯥꯛ ꯑꯃꯁꯨꯡ ꯑꯕꯦꯗꯅꯦꯒꯣꯒꯤ ꯋꯥꯔꯤ ꯑꯗꯨ ꯑꯩ ꯌꯥꯝꯅ ꯄꯥꯝꯖꯩ꯫ ꯃꯗꯨ ꯄꯥꯕ ꯈꯨꯗꯤꯡꯒꯤ ꯑꯃꯁꯨꯡ ꯉꯥꯡꯂꯝꯗꯥꯏ ꯈꯨꯗꯤꯡꯒꯤ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ꯫ ꯑꯩ ꯋꯥꯔꯤꯗꯨ ꯑꯃꯨꯛꯀ ꯍꯥꯏꯖꯒꯦ꯫ ꯗꯥꯅꯤꯌꯦꯜꯒꯤ ꯑꯐꯕ ꯃꯃꯥꯟꯅꯕꯁꯤꯡ ꯂꯩꯔꯝꯃꯤ, ꯃꯈꯣꯏ ꯑꯗꯨ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥ ꯉꯥꯛꯄ ꯃꯤꯁꯤꯡꯅꯤ꯫ ꯑꯆꯨꯝꯕ ꯇꯧꯕꯒꯤꯗꯃꯛ ꯑꯋꯥꯕ ꯇꯥꯒꯗꯕ ꯑꯣꯏꯔꯕꯁꯨ ꯃꯈꯣꯏꯗꯤ ꯃꯗꯨ ꯇꯧꯏ꯫ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖꯗꯁꯨ ꯑꯁꯤꯒꯨꯝꯕ
ꯍꯦꯟꯅ ꯎꯔꯛꯂꯒꯅꯤ ꯍꯥꯏꯅ ꯑꯥꯁꯥ ꯇꯧꯖꯩ꯫ ꯗꯥꯅꯤꯌꯦꯜ 3ꯒꯤ ꯄꯗ 10ꯗꯒꯤ ꯍꯧꯏ, ꯑꯗꯨꯕꯨ ꯑꯩꯈꯣꯏ 22ꯗꯒꯤ ꯍꯧꯖꯔꯒꯦ꯫ ꯃꯇꯝꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯨꯔꯇꯤ ꯑꯃ ꯁꯥꯗꯨꯅ ꯊꯝꯂꯝꯃꯤ, ꯑꯗꯨꯒ ꯃꯗꯨꯗ ꯃꯤ ꯄꯨꯝꯅꯃꯛꯅ ꯈꯨꯔꯨꯝꯒꯗꯕꯅꯤ, ꯑꯇꯣꯞꯄ ꯑꯃꯠꯇꯗ ꯈꯨꯔꯨꯝꯕ ꯌꯥꯗꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯂꯝꯃꯤ꯫ ꯁꯗ꯭ꯔꯥꯛ, ꯃꯦꯁꯥꯛ ꯑꯃꯁꯨꯡ ꯑꯕꯦꯗꯅꯦꯒꯣꯗꯤ ꯏꯁ꯭ꯋꯔ ꯀꯤꯅ ꯆꯠꯆꯕ ꯃꯤꯅꯤ꯫ ꯃꯈꯣꯏꯗꯤ ꯃꯗꯨ ꯇꯧ ꯍꯥꯏꯕ ꯌꯥꯔꯝꯗꯦ, ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯩꯒꯤ ꯋꯥꯁꯤ ꯏꯟꯗꯕ ꯃꯤ ꯑꯗꯨ ꯃꯩꯒꯤ ꯀꯣꯝ ꯃꯅꯨꯡꯗ ꯂꯪꯊꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤ ꯃꯤꯅꯤꯠ ꯑꯃꯠꯇ ꯈꯟꯕꯤꯌꯨꯅꯦ꯫ ꯐꯝꯐꯝ ꯑꯁꯤꯗ ꯃꯩꯒꯤ ꯀꯣꯝ ꯑꯃ ꯂꯩꯔꯦ, ꯑꯗꯨꯒ ꯃꯗꯨꯗ ꯇꯥꯗꯅꯕꯒꯤꯗꯃꯛ ꯅꯍꯥꯛꯅ ꯇꯧꯒꯗꯕ ꯑꯁꯤ ꯃꯨꯔꯇꯤ ꯑꯃꯗ ꯈꯨꯔꯨ ꯀꯨꯟꯗꯨꯅ ꯈꯨꯔꯝꯕ ꯈꯛꯇꯅꯤ꯫ ꯃꯈꯥ ꯌꯦꯡꯁꯤ꯫ ꯄꯗ 22ꯗ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯑꯗꯨ ꯇꯍꯥꯗꯒꯤ ꯑꯃꯁꯨꯡ ꯂꯩꯔꯪ ꯑꯗꯨ ꯀꯥ ꯍꯦꯟꯅ ꯁꯥꯕꯒꯤ ꯃꯔꯝꯅ ꯁꯗ꯭ꯔꯥꯛ, ꯃꯦꯁꯥꯛ ꯑꯃꯁꯨꯡ ꯑꯕꯦꯗꯅꯦꯒꯣꯕꯨ ꯄꯨꯔꯛꯈꯤꯕ ꯃꯤꯁꯤꯡ ꯃꯩꯔꯤꯅ ꯍꯥꯠꯈꯤ, ꯑꯗꯨꯒ ꯁꯗ꯭ꯔꯥꯛ, ꯃꯦꯁꯥꯛ ꯑꯃꯁꯨꯡ ꯑꯕꯦꯗꯅꯦꯒꯣ ꯃꯤ 3 ꯑꯁꯤ ꯄꯨꯟꯗꯨꯅ ꯃꯩ ꯆꯥꯛꯂꯤꯕ ꯂꯩꯔꯪ ꯃꯅꯨꯡꯗ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧ ꯅꯦꯕꯨꯀꯗꯅꯦꯖꯔ ꯉꯛꯂꯗꯨꯅ ꯇꯍꯥꯅ ꯍꯧꯒꯠꯂꯛꯂꯒ ꯃꯍꯥꯛꯀꯤ ꯄꯥꯎꯇꯥꯛ ꯄꯤꯕꯤꯕꯁꯤꯡꯗ ꯍꯥꯏꯈꯤ, ꯑꯩꯈꯣꯏꯅ ꯃꯤ 3 ꯄꯨꯟꯗꯨꯅ ꯃꯩ ꯃꯅꯨꯡꯗ ꯂꯪꯁꯤꯟꯈꯤꯕ ꯅꯠꯇ꯭ꯔꯥ? ꯃꯈꯣꯏꯅ ꯈꯨꯝꯗꯨꯅ ꯅꯤꯡꯊꯧꯗ ꯍꯥꯏꯈꯤ, ꯑꯆꯨꯝꯕꯅꯤ, ꯍꯦ ꯅꯤꯡꯊꯧ꯫ ꯃꯍꯥꯛꯅ ꯍꯥꯏꯈꯤ, ꯑꯩꯅ ꯃꯩ ꯃꯅꯨꯡꯗ ꯑꯐꯥ ꯑꯄꯨꯟ ꯂꯩꯇꯅ ꯃꯤ 4 ꯆꯠꯄ ꯎꯏ, ꯑꯗꯨꯒ ꯃꯈꯣꯏꯗ ꯑꯃꯥꯡ ꯑꯇꯥ ꯑꯃꯠꯇ ꯂꯩꯇꯦ, ꯑꯗꯨꯒ 4ꯁꯨꯕ ꯑꯗꯨꯒꯤ ꯁꯛꯑꯣꯡꯗꯤ ꯏꯁ꯭ꯋꯔꯒꯤ ꯃꯆꯥꯅꯤꯄꯥ ꯃꯥꯜꯂꯤ꯫ ꯏꯁ꯭ꯋꯔꯅ ꯃꯩꯅꯨꯡꯗ ꯃꯈꯣꯏꯕꯨ ꯂꯣꯏꯅꯕꯤꯈꯤ, ꯑꯗꯨꯒ ꯑꯩꯅ ꯅꯨꯡꯉꯥꯏꯖꯔꯤꯕꯗꯤ ꯃꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯤꯚꯝ ꯁꯣꯛꯄ ꯃꯇꯝ ꯑꯗꯨꯗꯅꯤ ꯃꯈꯣꯏꯅ ꯑꯐꯥ ꯑꯄꯨꯟ ꯂꯩꯈꯤꯗꯕ ꯑꯁꯤ꯫ ꯅꯪꯒꯤ ꯄꯨꯟꯁꯤꯅ ꯐꯤꯚꯝ ꯌꯥꯝꯅ ꯁꯣꯛꯇꯨꯅ ꯂꯩꯕ ꯃꯇꯝꯗ ꯀꯔꯤ ꯑꯃꯠꯇ ꯇꯧꯗ꯭ꯔꯦ ꯍꯥꯏꯅ ꯅꯍꯥꯛꯅ ꯈꯜꯂꯝꯕ ꯌꯥꯏ, ꯑꯗꯨꯕꯨ ꯑꯗꯨꯒꯨꯝꯕ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯍꯥꯛꯄꯨ ꯑꯐꯥ ꯑꯄꯨꯟꯗꯒꯤ ꯅꯤꯡꯈꯥ ꯇꯝꯅꯕ ꯏꯁ꯭ꯋꯔꯅ ꯊꯕꯛ ꯇꯧꯕꯤ꯫ ꯃꯈꯣꯏ ꯑꯐꯥ ꯑꯄꯨꯟꯅꯅ ꯆꯠꯈꯤ, ꯅꯤꯡꯈꯥ ꯇꯝꯗꯨꯅ ꯊꯣꯛꯂꯛꯈꯤ, ꯑꯗꯨꯒ ꯃꯊꯪꯒꯤ ꯂꯃꯥꯏꯗ ꯍꯥꯏ, ꯃꯈꯣꯏꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯃꯈꯣꯏ ꯃꯩꯅ ꯆꯥꯛꯈꯤꯗꯦ, ꯃꯩꯈꯨ ꯃꯅꯝ ꯐꯥꯎꯕ ꯅꯝꯈꯤꯗꯦ꯫ ꯍꯦꯂꯦꯂꯨꯌꯥ! ꯃꯇꯥꯡ ꯑꯁꯤꯗ ꯆꯥꯟꯅꯅ ꯑꯩ ꯑꯃꯨꯛꯀ ꯑꯦꯕ꯭ꯌꯨꯁ ꯇꯧꯕꯤꯕ ꯈꯛ ꯅꯠꯇꯦ, ꯑꯩꯒꯤ ꯏꯄꯥꯅ ꯔꯦꯞꯁꯨ ꯇꯧꯕꯤꯈꯤ꯫ ꯑꯦꯕ꯭ꯌꯨꯁ ꯇꯧꯕꯤꯕꯗꯤ ꯐꯖꯕ ꯋꯥꯍꯩ ꯑꯃ ꯑꯣꯏꯔꯦ꯫ ꯑꯩ ꯑꯦꯕ꯭ꯌꯨꯁ ꯇꯧꯕꯤꯈꯤ꯫ ꯅꯪꯁꯨ ꯑꯦꯕ꯭ꯌꯨꯁ ꯇꯧꯕꯤꯈꯤ꯫ ꯑꯩꯈꯣꯏ ꯑꯦꯕ꯭ꯌꯨꯁ ꯇꯧꯕꯤꯈꯤ, ꯑꯗꯨꯕꯨ ꯆꯍꯤ 5ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯏꯄꯥꯅ ꯑꯩꯕꯨ ꯄꯟꯊꯖꯍꯧꯒꯦ꯫ ꯑꯩꯁꯤ 200ꯔꯛ ꯍꯦꯟꯅ ꯔꯦꯞ ꯇꯧꯕꯤꯈꯤ꯫ ꯃꯗꯨ ꯇꯁꯦꯡꯅ ꯑꯋꯥꯕꯒꯤ ꯃꯁꯛꯅꯤ꯫ ꯃꯗꯨꯗꯒꯤ ꯆꯨꯝꯅ ꯈꯟꯕ ꯊꯕꯛ ꯑꯁꯤ ꯁꯨꯛꯂꯩ ꯂꯩꯈꯤꯗ꯭ꯔꯕꯅꯤ, ꯄꯨꯟꯁꯤ ꯑꯃꯃꯨꯛ ꯂꯩꯈꯤꯗ꯭ꯔꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯅ ꯊꯣꯛꯂꯛꯄꯗꯗꯤ ꯑꯩꯉꯣꯟꯗ ꯃꯩꯈꯨ ꯑꯃ ꯐꯥꯎꯕ ꯃꯅꯝ ꯅꯝꯈꯤꯗꯦ꯫ ꯊꯧꯅꯥ ꯂꯩꯕꯤꯌꯨ, ꯑꯩ ꯃꯩꯈꯨ ꯃꯅꯝ ꯐꯥꯎꯕ ꯅꯝꯗꯦ꯫ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯌꯦꯡꯂꯒ ꯅꯍꯥꯛꯅ ꯍꯥꯏꯕ ꯉꯝꯂꯣꯏ, ꯑꯩꯅ ꯍꯥꯏꯔꯝꯗ꯭ꯔꯒꯗꯤ ꯅꯍꯥꯛꯅ ꯀꯔꯤ ꯑꯃꯠꯇ ꯈꯪꯂꯣꯏ꯫ ꯅꯍꯥꯛꯅ ꯑꯩꯁꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯌꯥꯝꯅ ꯍꯩꯔꯛꯄ, ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯍꯧꯔꯛꯄ ꯌꯣꯛꯂꯛꯄ ꯑꯃꯒꯨꯝ ꯈꯜꯂꯝꯒꯅꯤ꯫ ꯑꯩ ꯀꯣꯂꯦꯖ ꯆꯠꯅꯤꯡꯈꯤ, ꯑꯗꯨꯕꯨ ꯆꯠꯄ ꯉꯝꯈꯤꯗꯦ꯫ ꯏꯄꯥꯗꯒꯤ ꯊꯩꯗꯣꯛꯅꯕꯒꯤꯗꯃꯛ ꯑꯩ ꯊꯕꯛ ꯁꯨꯕ ꯇꯥꯈꯤ, ꯃꯉꯣꯟꯗ ꯍꯪꯗꯅ ꯏꯊꯟꯇ ꯍꯣꯠꯅꯖꯕ ꯇꯥꯈꯤ꯫ ꯑꯩꯒꯤ ꯑꯣꯖꯥꯁꯤꯡꯅꯗꯤ ꯑꯩꯕꯨ ꯖꯔꯅꯦꯂꯤꯖꯝ ꯇꯝꯃꯨ ꯍꯥꯏꯕꯤꯈꯤ꯫ ꯑꯩꯉꯣꯟꯗ ꯏꯕꯒꯤ ꯈꯨꯗꯣꯜ ꯑꯃ ꯌꯥꯎꯏ ꯍꯥꯏꯅ ꯃꯈꯣꯏꯅ ꯈꯪꯈꯤ, ꯑꯗꯨꯕꯨ ꯑꯩ ꯉꯝꯈꯤꯗꯦ꯫ ꯑꯗꯨꯅ ꯏꯕꯒꯤ ꯃꯇꯥꯡꯗ ꯗꯤꯒ꯭ꯔꯤ ꯐꯪꯂꯛꯇꯦ꯫ ꯀꯔꯝꯅ ꯏꯒꯗꯕꯅꯣ ꯍꯥꯏꯕꯒꯤ ꯄꯔꯥꯁꯨ ꯇꯝꯂꯛꯇꯦ, ꯑꯗꯨꯕꯨ ꯑꯩꯒꯤ
ꯃꯧꯗ꯭ꯔꯥ ꯁꯨꯕ ꯂꯥꯏꯔꯤꯛ ꯑꯗꯨ ꯂꯣꯏꯁꯤꯟꯕꯗ ꯉꯥꯏꯔꯤ꯫ ꯑꯩ ꯏꯁꯥ ꯏꯇꯣꯝꯇ ꯆꯥꯎꯊꯣꯛꯆꯕ ꯅꯠꯇꯦ, ꯑꯩ ꯏꯁ꯭ꯋꯔꯗ ꯆꯥꯎꯊꯣꯛꯆꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯅ ꯍꯥꯏꯕ ꯑꯁꯤ ꯍꯥꯏꯖꯔꯤꯕꯅꯤ, ꯅꯍꯥꯛꯅ ꯂꯩꯅꯤꯡꯕ ꯐꯤꯚꯝꯗ ꯂꯩꯖꯁꯅꯨ, ꯏꯁ꯭ꯋꯔꯅꯕꯨ ꯊꯕꯛ ꯇꯧꯍꯜꯂꯕꯗꯤ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯃꯄꯨꯡ ꯐꯥꯕ ꯇꯥꯏꯁꯤꯟꯅꯕꯤꯕ ꯑꯗꯨ ꯄꯨꯔꯛꯀꯅꯤ꯫ ꯅꯍꯥꯛꯀꯤ ꯍꯧꯈꯤꯕ ꯄꯨꯟꯁꯤꯗ ꯀꯔꯤ ꯑꯣꯏꯈ꯭ꯔꯕꯒꯦ ꯍꯥꯏꯕꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯏꯁ꯭ꯋꯔꯗꯕꯨ ꯊꯕꯛ ꯇꯧꯍꯜꯂꯕꯗꯤ ꯃꯗꯨ ꯗꯔꯀꯥꯔ ꯑꯣꯏꯗꯦ꯫ ꯅꯍꯥꯛꯅ ꯋꯥꯈꯜꯂꯣꯟ ꯆꯨꯝꯅ ꯂꯩꯔꯕ, ꯑꯇꯣꯞꯄ ꯃꯤꯁꯤꯡꯗ ꯕꯣꯔꯒꯤ ꯃꯁꯛ ꯑꯣꯏꯔꯕ, ꯏꯁ꯭ꯋꯔꯗ ꯊꯕꯛ ꯇꯧꯍꯜꯂꯕ ꯃꯍꯥꯛꯅ ꯈꯨꯗꯤꯡꯃꯛ ꯐꯪꯍꯟꯕꯤꯒꯅꯤ꯫ ꯃꯁꯤꯒꯤ ꯀꯥ ꯑꯁꯤ ꯋꯥꯔꯤꯅ ꯄꯤꯛ ꯊꯜꯂꯤ꯫ ꯑꯋꯥꯕ ꯊꯦꯡꯅꯔꯛꯄ ꯑꯁꯤ ꯑꯩ ꯈꯛꯇ ꯅꯠꯇꯦ, ꯅꯈꯣꯏ ꯀꯌꯥ ꯑꯃꯁꯨ ꯄꯨꯟꯁꯤꯗ ꯁꯥꯊꯤꯕ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯀꯌꯥ ꯊꯦꯡꯅꯔꯝꯒꯅꯤ꯫ ꯑꯗꯨꯃꯛꯄꯨ ꯏꯁ꯭ꯋꯔꯅ ꯅꯪꯒꯤꯗꯃꯛ ꯆꯥꯎꯊꯣꯛꯆꯩ, ꯃꯔꯝꯗꯤ ꯅꯪꯅ ꯉꯁꯤ ꯃꯍꯥꯛꯄꯨ ꯈꯨꯔꯨꯝꯅꯕ ꯂꯥꯛꯂꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯥꯡꯗ ꯍꯦꯟꯅ ꯈꯪꯅꯅꯕꯒꯤꯗꯃꯛ ꯉꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯅꯍꯥꯛ ꯂꯥꯛꯂꯦ꯫ ꯉꯁꯤ ꯑꯋꯥꯕ ꯊꯣꯛꯂꯕ ꯃꯤ ꯀꯌꯥ ꯑꯃꯗꯤ ꯌꯨ ꯉꯥꯎꯗꯨꯅ, ꯗ꯭ꯔꯒ ꯆꯥꯗꯨꯅ, ꯑꯔꯥꯟꯕ ꯀꯌꯥ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯃꯗꯨꯅꯗꯤ ꯐꯒꯗꯕ ꯅꯠꯇꯦ꯫ ꯅꯍꯥꯛꯇꯤ ꯉꯁꯤ ꯄꯥꯎꯈꯨꯝ ꯐꯪꯒꯗꯕ ꯃꯐꯝ ꯑꯃꯗ ꯂꯩꯔꯕꯅꯤ꯫ ꯑꯦꯐꯤꯁꯥꯒꯤ ꯍꯥꯏꯕ ꯑꯗꯨ ꯑꯩ ꯌꯥꯝꯅ ꯄꯥꯝꯖꯩ꯫ ꯑꯩꯈꯣꯏꯅ ꯄꯥꯞꯇ ꯂꯩꯔꯤꯉꯩꯃꯛꯇꯗ ꯏꯁ꯭ꯋꯔꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯩꯈꯣꯏꯒꯤꯗꯃꯛ ꯁꯤꯕꯤꯅꯕ ꯊꯥꯕꯤꯈꯤ꯫ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯄꯥꯞꯀꯤ, ꯑꯋꯥꯕꯒꯤ, ꯅꯤꯡꯕ ꯀꯥꯏꯕꯒꯤ ꯈꯣꯡꯆꯠ ꯑꯗꯨ ꯏꯁ꯭ꯋꯔꯅ ꯃꯔꯛ ꯊꯠꯈꯤ꯫ ꯑꯃꯝꯕꯗ ꯃꯉꯥꯜ ꯉꯥꯜꯍꯟꯈꯤ꯫ ꯏꯁ꯭ꯋꯔꯅ ꯌꯥꯎꯔꯛꯄ ꯃꯇꯝꯗꯗꯤ ꯀꯔꯤ ꯑꯃꯠꯇ ꯗꯔꯀꯥꯔ ꯇꯥꯈꯤꯗꯦ꯫ ꯄꯣꯜꯗꯨ ꯃꯤꯅꯤꯠ ꯑꯃꯠꯇ ꯅꯤꯡꯁꯤꯡꯁꯤ꯫ ꯃꯍꯥꯛꯅ ꯈ꯭ꯔꯤꯁꯇ꯭ꯌꯟꯁꯤꯡ ꯍꯥꯠꯅꯕ, ꯑꯣꯠ ꯅꯩꯅꯕ ꯊꯤꯈꯤ꯫ ꯁ꯭ꯇꯦꯐꯦꯟꯗ ꯅꯨꯡ ꯊꯥꯕꯗ ꯃꯍꯥꯛ ꯌꯥꯎꯈꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤꯗ ꯃꯍꯥꯛ ꯅꯨꯡꯉꯥꯏꯈꯤ꯫ ꯙꯔꯃꯗ ꯍꯛꯆꯤꯟꯕ ꯃꯤ ꯑꯃ ꯑꯣꯏꯈꯤ꯫ ꯅꯥꯄꯜ ꯀꯥꯕꯒꯤ ꯑꯆꯧꯕ ꯁꯃꯁ꯭ꯌꯥ ꯑꯃ ꯂꯩꯈꯤ꯫ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯈꯨꯗꯤꯡꯃꯛꯀꯤ ꯅꯥꯄꯜ ꯌꯥꯝꯅ ꯀꯥꯖꯈꯤ꯫ ꯁꯃꯥꯖꯗ ꯑꯆꯧꯕ ꯏꯀꯥꯏ ꯈꯨꯝꯅꯕꯒꯤ ꯊꯥꯛ ꯑꯃꯗ ꯂꯩꯈꯤ꯫ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯁꯍꯔ ꯑꯃꯗꯒꯤ ꯑꯃꯗ ꯆꯠꯂꯝꯃꯤ, ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯉꯣꯟꯗ ꯎꯠꯄꯤꯈꯤ ꯏꯁ꯭ꯋꯔꯅ꯫ ꯁꯒꯣꯜꯗꯒꯤ ꯇꯥꯈꯤ, ꯃꯃꯤꯠ ꯇꯥꯡꯈꯤ, ꯋꯥ ꯉꯥꯡꯕꯤꯈꯤ, ꯑꯗꯨꯅ ꯃꯍꯥꯛꯅ ꯅꯨꯡꯁꯤꯖꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤꯗꯃꯛ ꯅꯍꯥꯛꯅ ꯂꯦꯞꯇꯅ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯔꯕꯗꯤ ꯃꯈꯣꯏꯗ ꯀꯔꯤ ꯑꯣꯏꯒꯗꯕꯅꯣ ꯈꯪꯕ ꯅꯠꯇꯦ꯫ ꯃꯈꯣꯏ ꯐꯅ ꯐꯠꯇꯕ, ꯏꯁ꯭ꯋꯔꯕꯨ ꯐꯅ ꯌꯥꯗꯕ ꯑꯣꯏꯁꯅꯨ, ꯏꯁ꯭ꯋꯔꯅꯕꯨ ꯊꯕꯛ ꯇꯧꯕꯤꯔꯕꯗꯤ, ꯎꯠꯄꯤꯔꯕꯗꯤ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯈꯨꯗꯤꯡꯃꯛ ꯍꯣꯡꯂꯛꯀꯅꯤ, ꯑꯗꯨꯒ ꯃꯁꯤ ꯊꯨꯅ ꯑꯣꯏꯒꯅꯤ꯫ ꯑꯃꯦꯟ꯫ ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯅ ꯃꯈꯣꯏꯅ ꯍꯟꯗꯛꯇ ꯑꯩꯉꯣꯟꯗ ꯍꯥꯏ, ꯃꯤꯁꯤꯡ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯕꯤꯌꯨ ꯍꯥꯏꯅꯔꯛꯄ ꯑꯁꯤ ꯃꯈꯣꯏꯒꯤ ꯅꯨꯡꯁꯤꯕ ꯃꯤꯁꯤꯡꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯄꯅ ꯏꯍꯦꯟ ꯍꯦꯜꯂꯤ꯫ ꯃꯤ ꯀꯌꯥ ꯃꯈꯣꯏꯒꯤ ꯃꯆꯥꯁꯤꯡꯒꯤꯗꯃꯛ, ꯃꯈꯣꯏꯒꯤ ꯂꯨꯍꯣꯡꯂꯨꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤꯗꯃꯛ, ꯃꯃꯥ ꯃꯄꯥꯒꯤ, ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯒꯤꯗꯃꯛ ꯊꯃꯣꯏ ꯀꯌా ꯀꯥꯏꯅꯩ꯫ ꯋꯥꯅ ꯍꯤꯡꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯅꯍꯥꯛꯅ ꯎꯔꯒ ꯃꯇꯦꯡ ꯇꯧꯕ ꯉꯝꯗꯕꯗ ꯅꯍꯥꯛꯀꯤ ꯊꯃꯣꯏ ꯀꯥꯏ, ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯅꯗꯤ ꯉꯝꯃꯤ꯫ ꯏꯁ꯭ꯋꯔꯅ ꯇꯧꯕꯤꯅꯕꯒꯤꯗꯃꯛ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯕ ꯍꯧ꯫ ꯅꯪꯅ ꯉꯝꯕ ꯈꯔ ꯑꯗꯨ ꯇꯧ꯫ ꯑꯅꯤꯁꯨꯕ ꯀꯣꯔꯤꯟꯊꯤꯌꯥꯒꯤ 8:5-6 ꯑꯁꯤꯗ ꯌꯦꯡꯁꯤ꯫ ꯇꯁꯦꯡꯅꯃꯛ ꯑꯩꯈꯣꯏꯅ ꯃꯦꯁꯤꯃꯣꯗꯤꯅꯤꯌꯥ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯄꯣꯊꯥꯕ ꯐꯪꯗꯦ, ꯑꯗꯨꯕꯨ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯂꯩꯔꯝꯃꯤ꯫ ꯃꯄꯥꯟꯗ ꯈꯠꯅ ꯆꯩꯅꯕ, ꯑꯗꯨꯒ ꯃꯅꯨꯡꯗꯅ ꯀꯤꯕ ꯂꯩꯔꯝꯃꯤ, ꯑꯗꯨꯕꯨ ꯄꯨꯛꯅꯤꯡ ꯍꯟꯊꯔꯛꯄꯁꯤꯡꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯏꯁ꯭ꯋꯔꯅ ꯇꯤꯇꯥ ꯂꯥꯛꯄꯒꯤ ꯃꯔꯝꯅ ꯑꯩꯈꯣꯏꯕꯨ ꯊꯧꯒꯠꯄꯤꯔꯦ꯫ ꯃꯈꯣꯏ ꯅꯤꯡꯕ ꯀꯥꯏꯔꯝꯃꯤ, ꯃꯈꯣꯏ ꯂꯨꯞꯂꯝꯃꯤ, ꯀꯤꯔꯝꯃꯤ,
ꯁꯤꯒꯗꯧꯔꯝꯃꯤ ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯅ ꯅꯍꯥꯛꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯗꯔꯀꯥꯔ ꯂꯩꯕ ꯃꯇꯝꯗ ꯅꯉꯣꯟꯗ ꯄꯨꯛꯅꯤꯡ ꯊꯧꯒꯠꯂꯛꯇꯕ ꯃꯤꯁꯤꯡꯗ ꯁꯥꯎꯖꯤꯟꯒꯅꯨ꯫ ꯅꯍꯥꯛꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯕ ꯑꯁꯤ ꯃꯤꯅ ꯑꯗꯨꯝ ꯈꯪꯕ ꯅꯠꯇꯦ꯫ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯃꯈꯣꯏ ꯃꯁꯥꯃꯛꯁꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯗꯔꯀꯥꯔ ꯂꯩꯔꯤꯕꯅꯤ꯫ ꯅꯣꯡꯃꯥꯏꯖꯤꯡꯒꯤ ꯑꯌꯨꯛꯇ ꯆꯔꯆꯇ ꯃꯈꯣꯏꯅ ꯅꯣꯛꯂꯒ ꯄ꯭ꯔꯦꯖ ꯗ ꯂꯣꯔꯗ ꯍꯥꯏꯔꯛꯄꯅ ꯃꯈꯣꯏꯒꯤ ꯁꯃꯁ꯭ꯌꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯅꯠꯇꯦ꯫ ꯑꯩꯅ ꯆꯍꯤ ꯀꯌꯥ ꯆꯔꯆꯇꯗꯤ ꯄ꯭ꯔꯦꯖ ꯗ ꯂꯣꯔꯗ, ꯊꯦꯡꯛ ꯌꯨ ꯖꯤꯖꯁ, ꯑꯦꯃꯦꯟ ꯑꯦꯃꯦꯟ ꯍꯥꯏꯔꯒ ꯀꯥꯔꯗ ꯍꯦꯛ ꯆꯪꯕꯒ ꯌꯨꯝ ꯐꯥꯎꯕ ꯗꯦꯚꯀ ꯑꯗꯨꯝ ꯈꯠꯅꯔꯒ ꯆꯠꯈꯤ꯫ ꯃꯗꯨ ꯀꯔꯝꯅ ꯐꯈꯤ ꯑꯩ ꯈꯪꯗꯦ꯫ ꯏꯁ꯭ꯋꯔꯗ ꯆꯪꯖꯕ ꯑꯗꯨ ꯑꯩ ꯇꯝꯈ꯭ꯔꯦ꯫ ꯑꯩ ꯄꯨꯛꯅꯤꯡꯒꯤ ꯊꯧꯒꯠꯄꯤꯕ ꯗꯔꯀꯥꯔ ꯂꯩꯈꯤ, ꯊꯥꯒꯠꯄꯤꯕ ꯗꯔꯀꯥꯔ ꯂꯩꯈꯤ꯫ ꯑꯩꯅ ꯗꯔꯀꯥꯔ ꯂꯩꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯏꯁ꯭ꯋꯔꯗ ꯍꯥꯏꯖꯈꯤ꯫ ꯃꯍꯥꯛꯅ ꯃꯗꯨ ꯑꯉꯛꯄ ꯃꯑꯣꯡꯗ ꯄꯤꯕꯤꯔꯛꯄꯁꯨ ꯌꯥꯏ, ꯅꯠꯇ꯭ꯔꯒ ꯀꯅꯥꯅꯣ ꯑꯃꯒꯤ ꯃꯇꯦꯡꯗꯒꯤ ꯄꯤꯔꯛꯄꯁꯨ ꯌꯥꯏ꯫ ꯑꯗꯨꯕꯨ ꯑꯩꯅ ꯇꯧꯔꯝꯕꯗꯤ ꯃꯗꯨ ꯐꯪꯗꯦ ꯍꯥꯏꯗꯨꯅ ꯗꯦꯚꯇ, ꯏꯃꯥꯟꯅꯕꯤꯗ, ꯑꯃꯗ ꯄꯪꯁꯥꯎꯗ ꯁꯥꯎꯖꯤꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯗꯨꯅ ꯐꯤꯚꯝ ꯍꯦꯟꯅ ꯁꯣꯛꯆꯤꯜꯂꯝꯃꯤ꯫ ꯑꯩꯈꯣꯏꯒꯤ ꯗꯔꯀꯥꯔ ꯂꯩꯕ ꯑꯗꯨ ꯄꯤꯔꯛꯅꯕꯒꯤꯗꯃꯛ ꯃꯤꯉꯣꯟꯗ ꯌꯦꯡꯂꯣꯏꯗꯕꯅꯤ, ꯏꯁ꯭ꯋꯔꯗ ꯌꯦꯡꯒꯗꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯗꯔꯀꯥꯔ ꯂꯩꯕ ꯑꯗꯨ ꯏꯁ꯭ꯋꯔꯅ ꯄꯤꯕꯤꯒꯅꯤ꯫ ꯃꯤꯁꯤꯡꯒꯤ ꯈꯨꯠꯊꯥꯡꯗꯒꯤ ꯄꯤꯕꯤꯕ ꯑꯗꯨꯕꯨ ꯃꯉꯣꯟꯗ ꯌꯦꯡꯕꯒꯤ ꯃꯍꯨꯠꯇ ꯃꯤꯉꯣꯟꯗ ꯑꯣꯏꯅ ꯌꯦꯡꯂꯕꯗꯤ ꯃꯗꯨꯅ ꯃꯍꯥꯛꯄꯨ ꯅꯨꯡꯉꯥꯏꯍꯟꯗꯦ꯫ ꯅꯪꯕꯨ ꯅꯨꯡꯉꯥꯏꯍꯟꯗꯕꯒꯤ ꯃꯤꯉꯣꯟꯗ ꯁꯥꯎꯕ ꯑꯗꯨ ꯇꯣꯛꯎ꯫ ꯅꯪꯅ ꯅꯨꯡꯉꯥꯏꯕꯒꯤ ꯗꯥꯌꯤꯠ꯭ꯌ ꯑꯗꯨ ꯃꯤꯉꯣꯟꯗ ꯄꯤꯍꯟꯒꯅꯨ꯫ ꯅꯪꯅ ꯂꯩꯔꯤꯕ ꯑꯗꯨꯗ ꯑꯗꯨꯝ ꯅꯨꯡꯉꯥꯏꯌꯨ꯫ ꯑꯦꯃꯦꯟ꯫ ꯄꯥꯈꯣꯟ ꯆꯠꯄꯁꯤꯡ ꯑꯗꯨ ꯏꯁ꯭ꯋꯔꯒꯤ ꯊꯕꯛ ꯇꯧꯕꯒꯤꯗꯃꯛ ꯖꯦꯜꯗ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯅ ꯁ꯭ꯋꯔꯒꯗꯨꯠ ꯊꯥꯕꯤꯔꯛꯇꯨꯅ ꯊꯣꯡ ꯍꯥꯡꯗꯣꯛꯄꯤꯈꯤ꯫ ꯑꯩꯈꯣꯏꯅ ꯏꯁ꯭ꯋꯔ ꯁꯦꯕꯥ ꯇꯧꯕ ꯃꯇꯝꯗ ꯕꯣꯔꯁꯤꯡ ꯑꯁꯤ ꯑꯋꯥꯕꯒꯤ ꯃꯔꯛꯇ ꯇꯣꯏꯅ ꯂꯥꯛꯏ꯫ ꯅꯪꯅ ꯑꯆꯨꯝꯕ ꯇꯧꯔꯒ ꯑꯆꯨꯝꯕ ꯐꯣꯜ ꯐꯪꯗꯕ ꯃꯇꯝꯗ ꯋꯥꯏ꯫ ꯁꯦꯗ꯭ꯔꯥꯛ, ꯃꯦꯁꯥꯛ ꯑꯃꯁꯨꯡ ꯑꯕꯦꯗꯅꯦꯒꯣ ꯃꯩꯅꯨꯡꯗ ꯆꯪꯗ꯭ꯔꯤꯉꯩꯗ ꯃꯩꯗꯨꯗꯤ ꯍꯥꯟꯅꯅ ꯁꯥꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯈꯨꯔꯨꯝꯃꯨ ꯌꯥꯗꯕꯗꯒꯤ ꯃꯗꯨ ꯑꯆꯨꯝꯕꯗꯤ ꯑꯆꯨꯝꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯥꯏꯕꯜꯅ ꯍꯥꯏ, ꯃꯩꯒꯤ ꯀꯣꯝ ꯑꯗꯨ ꯍꯥꯟꯅꯗꯒꯤ 7ꯂꯛ ꯍꯦꯟꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯁꯥꯒꯠꯍꯜꯂꯤ ꯍꯥꯏꯅ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯗꯁꯨ ꯑꯩꯅꯗꯤ ꯑꯆꯨꯝꯕ ꯇꯧꯕ ꯑꯗꯨꯒ ꯑꯋꯥꯕꯗꯤ ꯑꯩꯅ ꯇꯥꯕ ꯌꯥꯝꯅ ꯌꯥꯎꯈ꯭ꯔꯦ꯫ ꯑꯗꯨꯒꯨꯝꯕ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯍꯥꯛ ꯀꯔꯤ ꯇꯧꯏ? ꯏꯁ꯭ꯋꯔꯒꯤ ꯈꯨꯠ ꯅꯍꯥꯛꯀꯤ ꯅꯊꯛꯇ ꯌꯥꯎꯕꯤꯔꯤ ꯍꯥꯏꯅ ꯊꯥꯖꯔꯒ ꯂꯩꯌꯨ꯫ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯑꯗꯨ ꯃꯍꯥꯛ ꯈꯪꯏ꯫ ꯑꯗꯨꯅ ꯅꯪꯒꯤ ꯅꯤꯡꯈꯥ ꯇꯝꯕ ꯑꯗꯨ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯅꯍꯥꯛꯅ ꯅꯉꯣꯟꯗ ꯇꯧꯒꯗꯕ ꯈꯔ ꯂꯩꯔꯝꯕꯁꯨ ꯌꯥꯏ꯫ ꯊꯥꯖꯒꯦꯔꯥ ꯊꯥꯖꯔꯣꯏꯔꯥ, ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯑꯐ ꯑꯄꯨꯟ ꯑꯗꯨ ꯊꯥꯗꯣꯛꯅꯕꯒꯤꯗꯃꯛ ꯏꯁ꯭ꯋꯔꯅ ꯃꯩꯒꯤ ꯀꯣꯝ ꯑꯗꯨ ꯁꯤꯖꯤꯟꯅꯈꯤ꯫ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯂꯥꯏꯔꯕ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯆꯥꯎꯈꯠꯄ ꯅꯠꯇꯦ꯫ ꯅꯈꯣꯏꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ꯫ ꯃꯩꯒꯤ ꯀꯣꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯐ ꯑꯄꯨꯟꯗꯒꯤ ꯅꯥꯟꯊꯣꯛꯈꯤ꯫ ꯃꯈꯣꯏꯒꯤ ꯑꯐ ꯑꯄꯨꯟꯗꯒꯤ ꯅꯥꯟꯊꯣꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯃꯩꯒꯤ ꯀꯣꯝ ꯑꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯃꯌꯥꯝ ꯇꯥꯕꯤꯔꯤꯀꯣ? ꯃꯈꯣꯏ ꯁꯣꯐꯥꯗ ꯐꯝꯂꯒ ꯗꯣꯅꯠ ꯆꯥꯗꯨꯅ ꯇꯤꯚꯤ ꯌꯦꯡꯂꯝꯕ ꯅꯠꯇꯦ꯫ ꯃꯩꯒꯤ ꯀꯣꯝꯗ ꯃꯈꯣꯏ ꯅꯥꯟꯊꯣꯛꯈꯤ꯫ ꯃꯈꯣꯏ ꯃꯣꯜꯗ ꯁꯣꯄꯤꯡ ꯇꯧꯔꯝꯕ ꯅꯠꯇꯦ꯫ ꯃꯩꯒꯤ ꯀꯣꯝꯗ ꯃꯈꯣꯏ ꯅꯥꯟꯊꯣꯛꯈꯤ꯫ ꯑꯩꯅ ꯌꯦꯛꯅꯕꯅꯤ ꯍꯥꯏꯅ ꯈꯟꯕꯁꯤꯡ ꯑꯗꯨꯅ ꯀꯨꯏꯔꯕ ꯀꯥꯟꯗꯗꯤ ꯑꯩꯒꯤ ꯃꯔꯨꯞ ꯑꯣꯏꯔꯛꯈꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯂꯥꯛꯄ ꯁꯣꯜꯁꯤꯡꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗꯒꯤ ꯁꯣꯜꯁꯤꯡ ꯂꯧꯊꯣꯛꯈꯤ꯫ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯅꯪꯅ ꯇꯧꯍꯟꯅꯤꯡꯕ ꯑꯗꯨ ꯇꯧꯕ ꯃꯤ ꯉꯥꯛꯇ ꯏꯁ꯭ꯋꯔꯅ ꯑꯗꯨꯝ ꯄꯤꯕꯤꯔꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯅꯪꯉꯣꯟꯗ ꯐꯖꯅ ꯇꯧꯕꯤꯗꯕ ꯃꯤꯁꯤꯡꯅ ꯅꯪꯕꯨ ꯀꯣꯏꯁꯤꯜꯂꯤ꯫ ꯑꯗꯨꯗꯒꯤ ꯅꯪꯒꯤ ꯑꯁꯦꯡꯕ ꯑꯗꯨ ꯅꯪꯅ ꯈꯪꯖꯩ꯫ ꯑꯩꯈꯣꯏꯅ ꯀꯔꯤ ꯐꯅ ꯊꯦꯡꯅꯗꯨꯅꯁꯨ ꯑꯩꯈꯣꯏꯅ ꯈꯟꯕꯗꯒꯤ ꯌꯥꯝꯅ ꯍꯦꯟꯅ ꯆꯥꯎꯕ ꯊꯧꯔꯥꯡ ꯑꯃ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯊꯝꯕꯤ꯫ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯩꯈꯣꯏꯅ
ꯈꯪꯒꯗꯕꯅꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯁꯃꯁ꯭ꯌꯥꯗ ꯏꯁ꯭ꯋꯔꯅ ꯌꯥꯎꯕꯤꯅꯕ ꯄ꯭ꯔꯥꯊꯅꯥ ꯇꯧꯒꯗꯕꯅꯤ ꯍꯟꯗꯛꯀꯤ ꯍꯞꯇꯥ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯂꯩꯅꯔꯤꯕ ꯃꯔꯤꯁꯤꯡ ꯇꯥꯏꯁꯤꯟꯅꯅꯕꯒꯤ ꯃꯇꯥꯡꯗ ꯍꯦꯟꯅ ꯃꯤꯠꯌꯦꯡ ꯆꯪꯏ ꯑꯁꯦꯡꯕꯗꯤ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯇ ꯃꯤꯅꯤꯁꯇ꯭ꯔꯤ ꯄꯨꯝꯕꯅ ꯖꯒꯥ ꯑꯁꯤꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯑꯃꯁꯨꯡ ꯄꯥꯔꯠꯅꯔꯁꯤꯡꯒꯤꯗꯃꯛ ꯄ꯭ꯔꯥꯊꯅꯥ ꯇꯧꯖꯒꯅꯤ ꯅꯪꯒꯤ ꯃꯔꯤ ꯃꯇꯥ ꯂꯩꯇ꯭ꯔꯒꯗꯤ ꯅꯍꯥꯛ ꯅꯥꯏꯇꯣꯝ ꯇꯥꯏ ꯐꯠꯇꯕ ꯃꯔꯤ ꯂꯩꯔꯒꯗꯤ ꯅꯍꯥꯛ ꯋꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯐꯕ ꯑꯆꯨꯝꯕ ꯃꯔꯤ ꯂꯩꯅꯕ ꯗꯔꯀꯥꯔ ꯂꯩ ꯃꯤꯁꯤꯡꯒ ꯂꯩꯅꯕ ꯃꯔꯤ ꯀꯔꯝꯅ ꯐꯒꯠꯍꯟꯒꯗꯒꯦ ꯍꯥꯏꯕ ꯇꯝꯕꯤꯌꯨ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠ ꯑꯃ ꯑꯣꯏꯕꯤꯌꯨ Joyce Meyer Ministry haibasi mahakpu akhoi mi miyam thakajri mahakna akhoi ngonda tawbiriba thakajri ngai haifam leite mahakna akhoi bu phi maru adu khakta natana leidiba singna chinchak manatana amasung pau amasung aphaba pau tambi noina contact tawbibe yagani jmmindia.org ngasi Joyce Meyer gi ministry da noi yawbibe yagani Joyce Meyer Ministry haibasi mahakpu akhoi mi miyam thakajri mahakna akhoi ngonda tawbiriba thakajri ngai haifam leite